हुजिक हुजिक बीजेपी की यूनियन होम मिनिस्टर ओरिबा अमित शाह से स्टूडेंट्स पॉलिटिक्स ता मासी जॉइंट सेक्रेटरी की गुजरात यूनिवर्सिटी दा लेप मतम सिदा मागी लंबा से कनानो है मतम दा NSY की नुपी अमगा लंबा ओएबा 1982 सिदा NSY की नुपी से असुकी मतिक पावरफुल ओय मागी मतुंग दा मी याम लई नुपी म्याम अम इल्लेबा अदुना हयेंग भोट ने हाइबा सिदा अमित शाह ना नुपी सिंग सिगी ममा मपा मयाम सिदा लोइना फोन तौरगा हयेंग दी थोनिंगदब थौदोक पामदब थौदोक मयाम अमा कैंपस दा थोकप याय अदुना अखोय छात्र सिंगची लाअंदबना फै हायरगा हुजिकी NSY की मागी ओपोनेंट सिगी मागी फॉलोअर मयाम से अमता की अखंग पीरगा अखोय लाअंददना अदुमाइन तौदना अमित शाह ना वोट कागिएबा आइना पिजरिबे एग्जांपल दी कइनो हायरिंग मतमदा अदुक्की मतिक अर्ली स्टेज तगी महाक्सी ओइदब ngangaga अखोगी भोट ची हुरालगा वोट कारखरबनेबा स्टूडेंट्स पॉलिटिक्स तगी हौरगा अदुगी मिसक अदुना गुजरात की होम मिनिस्टर ओइरिंगाइदा करी करी थोकी गुजरात राइट्स ता कई तौगी हाइबदो महाक करी करी तौगी करी केस ता चेने हाइबजे मियामना लैबाक पुंबा द होल नेशन नोस इट सी खंगबा मतुंगदा अमुक मणिपुर हुजिक यूनियन होम मिनिस्टर ओइरे बीजेपी लेंगाक सिगी मखासिदा अदुना महाकना ngangiba series of statement tongan tongan ba statement mayam se masidabo akoina kari thajaningai leige haibani da BJP dagi akoina expect tawgodori se kari no ba Bihar da hingna हुजिक हुजिक हिंगगा लेरिबा सुंसी सीद्रिबा मीदो सीग्रेना मीवै लिसिंग कयानो मा मी सीग्रेना हाइजलगा वोटर लिस्ट की पुलप डिलीट तौथोकपा ngamiनेबा बीजेपी ना सीग्रे हाइरिबा मीवै सिंगदुगी मनाक्ता चटलगा राहुल गांधी ना चटलगा फमिनरगा फोटो कापमिनरगा चा थकमिनरगा हलक अबनेबा द होल नेशन नोस इट असुक के मतिक नमथाक तौबा हाइजन बंगंबा मियाम द उत चाइरगा कोइ लेंगाक सासवन तौबा पावर हंग्री ओइबा असिगुम्बा पावर खक्तगी दमकत खनबा प्रजागी दमकत खंदबसिदगी अकोइना करी एक्सपेक्टेशन लेगनी मकोइना ngangbada kadai phawba अकोइना थाजगनी इरांग सिसु लोइसनगे हार्डी लोइसन बयाय एना ngasai हाइजरी दुनि मिजोराम की चीफ मिनिस्टर ना कयारक ngarang na handa kaba मिजोराम की ऑनरेबल चीफ मिनिस्टर ना प्राइम मिनिस्टर कयारा उनारे करी की मणिपुर की चीफ मिनिस्टर ना हानगी XCM ना अंगफाउ उनबा ngamde ngasi phawba karigi BJP state unit की प्रेसिडेंट ना महाकी लुचिंगबा उनबा ngamde karigi noba asi appointment amta pibidabasi karigi noba aduna takpadi wari sananingdri wari sananingde habadi karino waroisin purapa pamdri dialogue process pamdri base शांति पामद्री हाइबनेबा सुमाइन थमजे मरम सिन वरकांदा लोशन बयाबा तसेंगना लोशन गे हरगदी लोशन बयारबा सुंबा खोगी कॉन्फ्लिक्ट सिमा खोगी डबल इंजन ओरिबा बीजेपी लेंगाकना ngasi फावबा हारिबा खोगी कॉन्फ्लिक्ट असि लोशन दबसी तसेंगना मक बीजेपी की लोशन बदा बीजेपी दा हाइदी मखोइदा मांगजबा लेरब्रा इंडिया लेंगाक ता मांगजबा लेरब्रा हाबगी क्वेश्चन सिजु बमकिन मियामना हंगली सिगी मतांगदा कोई बमकिन गी ओइबा मोती करी करी वारोल थंबिनि हमतंग थंबियो था क्या सूरगे इरांग सिबो इरांग से था क्या सूरगे था कुनगतरेत सूरब नत्रो इरांग से होजिक से था कुनगतरेत सूरबा मणिपुर की असुक तमथीरबा इरांग से मसी करिगुम्बा इंटरेस्ट अमत लौदना तुमिन्न लैसलिबा बीजेपी की डबल इंजन की लेंगाक से मसी इरांग से लोइसनिंगिब्रा नत्रगा इरांग से अदुम चथानबा पामिब्रा हाइबसे अखोइना हाइद्रगसु मखोइना तौथोइबा थबक थवोंगसिना पाउखुम अदुम पिजबा ngataneba deliberately intentionally gi wafamdi lairadana handak manipur da thoiba 3rd May dagi hawraga thokriba irang se ekoi karino BJP made crisis ne hairibneba artificial adugumba crisis amane hairibneba khusem gi oiba BJP na thoanba makoina laingak pa hitabadagi laingak sason soirakpadagi laibak ngak pa ngamaktabadagi thokhiba adugumba mahi amane bangasi akoina mayoknariba wabase masi loina phare अखोई ऑनरेबल प्राइम मिनिस्टर अमसुंग होम मिनिस्टर अमित शाह नत्रंगसी अखोई मणिपुर रूल तौरिसे मोगी पीआर हाइरिबा प्रेसिडेंट रूल सी कनानो मोदी गा अमित शाह गी रूल ने हुजिक मणिपुर दा चथरीसे अतोप कसुम नतेबा मोदी अमसुंग अमित शाह से कनानो बा बीजेपी नतब्रा
ꯑꯗꯨꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯉꯥꯛꯏꯕ ꯂꯩꯕꯥꯛ ꯆꯂꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯅꯣ ꯕꯤꯖꯦꯄꯤꯅꯅꯦ ꯑꯗꯨꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯦ from different sections of the society ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯂꯣꯏꯁꯟꯅꯅꯕ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯥꯒꯤ individual levelꯗ ꯑꯣꯏꯕ ꯌꯥꯏ collective approach ꯑꯣꯏꯕ ꯌꯥꯏ CSO ꯑꯣꯏꯁꯅꯨ ꯇꯣꯉꯥꯟꯕ political party ꯑꯣꯏꯁꯅꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ from A to Z from top to bottom ꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯒ ꯂꯥꯛꯈꯤꯕꯅꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤ ꯇꯥꯕꯤꯗꯗꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯊꯧꯑꯣꯏꯗꯗꯅ ꯏꯔꯥꯡꯁꯤ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯊꯧꯑꯣꯏꯗꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ ꯍꯣꯠꯅꯔꯝꯕ ꯌꯥꯏ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯍꯣꯠꯅꯔꯤꯕꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯁꯨ ꯍꯪꯅꯤꯡꯉꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯍꯣꯠꯅꯩ ꯍꯥꯏꯔꯒ ꯂꯣꯏꯁꯟꯕ ꯑꯃ ꯅꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯟꯀ꯭ꯂꯨꯖꯟ ꯑꯃ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯅ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯋꯦꯁꯅꯦꯕꯜ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃꯅꯦꯕ ꯕꯤꯖꯦꯄꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯤꯄꯨꯔꯗ ꯎꯠꯂꯤꯕ ꯃꯈꯣꯏꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯃꯁꯤ ꯁ꯭ꯋꯥꯏꯁꯤ ꯌꯥꯝꯅ ꯒ꯭ꯔꯦ ꯑꯦꯔꯤꯌꯥ ꯑꯃ ꯂꯩꯔꯤꯑꯕ ꯀꯔꯤꯅꯣ ꯌꯥꯝꯅ ꯁꯤꯟꯁꯤꯌरिꯇꯤ ꯂꯩꯇꯕ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯒꯚꯔꯅꯦꯟꯁ ꯑꯃꯅꯦꯕ ꯆꯠꯊꯔꯤꯁꯦ Honorable Prime Minister na chair lauraga akhoi center dagi akanba instruction ama piraone BJP gi maitai oisnu maitai pangal oisnu kuki oisnu naga oisnu lengak sida yauriba ruling sida leiriba mipung khuding maksi nakhoi law hayeng lakadabne hangchit lakadabne pung asukta aigi sigi mafam sida yaurakadabne noi pulap aigi mangda phamga akhoi wari sagadabne ana mana amtang order tawrone Manipur thoisi karino hujik kamdau se haibano nakhogi motna kari lei kuki gi community daina kari haininge naga na kari khalli maitai na kari khalli nakhoi na kari khalli noina yanadriba area se kadai dano karino aswain tawba yaroi yagadaba area na yani yaroidaba area na yaroi direct point na ngangnara kanda mana wayen bichar tawraga pulap tharaga noi chatlaga si tawr chalo na tawrakpada leader amu oibagi chapchaba magi matik magundo sijannarakanda kananoba phelawba ngamdoise kananoba madudaida he tongba ngamdoise naga oisino kuki oisino maitai pangal oisino manipur gi legislature mayamsi honorable prime minister law manipur gi irang si loisanaba hotnase nakhoi kari tawse haibano suggestion pir law aina akhoi gi side gi na si lei haibado tana se haibada la oidabji kanano si punna phamin na handriba ngasi bhawbada kaudriba adagi unase haiba yadriba unajage yadriba lakpio yadriba punna makse irang loisan ningdabagi adugumba ama leirabra makhoida kari hidden agenda ama leirage haibase masi aikhoina simply makhoida allegation ama tawba nateba sidi leibak miyamgi mipung khuding makki mathamoida poaba wahang amaneba aduna makhoina loisange haragadi yam laina loisan bayaba irangse makhoi tawroige yauna tawdaba male aduna prime minister na hek mathamoi sengba numitta with intention amaga loinana with firm determination commitment amaga loinana thabaksi hotnarakpa matamda aikoi soidana irangsi laksanba ngamgani loisanba ngamgani haibase ai ahanba round of smain thamjage. Okay, thank you very much Thagachari. Makhat chathajaboi nei uja khogi khetremium santa khogi uja santa lakjage uja santa khoi bamkin dam lakjani wa phamdi bamkin akalamramda uja santa na thami statement je I fully endorse tawai si makne ba hojik chanari je haidi even ngasi pukhaliba topic simaksu tongan ba pauche sing the headline oina karak pasing si akhoi juna kalamramda miyam da mid mai oina ba miyam yeng ba da nungai na ba pukhatle ba taseng na mak pukhaliba topic si phaminai ba khoi khara je bla bla khara ngamani huren yum yogi ba ai ye gi tawrani hayeng nungala khoi khanagriba topic si akhoi kem da masigi tawgada thabak thauram amanta khoi tawbra habadi khoi ngasi bo tawde habasi madi chama da chani bo chumi hairage ba aduda bamkin aina lakchani di MPCC gi spokesperson mo ina khoi gi opposition gi aidi
yam toina su bam kin dum haina asoiba congress ki su isamuna dum thambi baduni congress ki su soiba yaudaba banate yawi haidana habdi nakalamda habdi matam sang chahi tranga palapada miyamna congress se pamdre haidana bjp mu ondhokri bane ba bjp da mandate pi dana bjp mu yengi bane ba adu pu hojik se mu bjp na pan ba se pendre mu haire congress ka bjp ga chi sum lu kan tawle chahi ani ga tha mari phajale bsida miyam je hogolapada hambada habdi pressure se documentic civil society organization khatana tana loima pidara meba aduma pu hojik se pendre haiba khaktane ba pendre haraga su miyam na until and unless miyam na hogolak trigai di ado aingondagi chinga kanda aikhoi si karaidano adum khanga leiba aikoina tawdaba thabak thoramdi tawdaba just TV mamangda thoga discussion khara tawba si khaktana di lairiba se problem sigi solution purakani habadi thajadi sida khwai maru ori si akoi miyamgi humgadaba sigi kaino sima kamaina mu miyam sida hagot halakka da gi habasineba bangkin luridi ngasai akoi opposition ruling gi wa to khiseba bangkin si kamaina am sagat pa mayam kanna mathau tari ba bang kari ga main thamining si matang sida yam chumba leibak sida huji thoiba aikoi si manipur praja miyam si irak naraba aikoi si hogat pangamdaba gi level da putharaba adugumba situation amadane haidana ai mamang gi khananai nabada so myam thamjabane aduga aina mamang da yam tattana thamjaba maga akoi praja miyam se manipur gi praja miyam se anam mahasu rabra karino loin pangjan greba loin pangjan greba akoi si natraga na ngasai oja santana thambiba akoi si adapt to greba pura warasu haina greba adai sum safara boiningeba say for example internet adum kuina thingba matamda lan gi manak tu da internet thingine internet hangdorakpa matamda aikhoise lan lei bdo kaw khreba internet hangdorakpagi haraubuduna akhoise leibak ta kai neitraboi ningani adagi akhoise sumaina migi charamji me aga torture tawraga harassment tawraga praja miyam je thammakanda amu thadok piraga soram holan baneba sor tatlamdai sida akhoise amu kak thadok piraga soram holallaga akhoise harau hallaga thambaneba hat makti hatok pidri ko akhoise hing makti hingi he haina adumaino oina penjare ba akhoise haijaningi di karino harakanda hujik se leibak praja miyam se BJP Congress ki wanate unemployment gi matang da kana wari sane yes thabak phangdaba naha lak kayana akoi sida kangauna raga leidana employment exchange da akoi amu ming chanbada form gi akoi queue lepi ba mayam se post manga tara khak adusu grade 4 gi chaukidar gi mali gi pion gi adugumba driver gi korokpa matamda high court ki clerk amagi keno korokpa matamda attendant ama adusu contract basis ta adagi daily wages ta korokpa matamda tongan ba manipur gi leiriba any field sigi department khuding maksida thabak macha post manga tara kha korokpa da ekhoise hojik se yengbio tongan ba district ki akhoi gi form thajan bam mayam sida ngasi bauda form sarkar sina BJP lengak si lakpadagi akoi thabak ke yam kogre ngarang nahan akoi gi pass out tawgiba IRB kharadu nataba kari karamba BJP lengak sina manipur da kari thabak kauri geba manipur gi naha mayam sigi tungi punsi gi damakta khanbiraga manipur gi future gi damakta khallaga unemployment problem si kamdau ba kari haina solve tawri geba form thagiba mayam du su hujik no mata karamba matamda thabak kauni khangdrabane form di thajan gre in terms of lakh in a lakh aduda naha mayam sina spend taw grabane thagriba form du gi thabak se karam kanda written leini karam kanda interview tawni kamain tawni si asibaw khangdrabne ba unemployment problem se asuki matik lei bak sida kanam ta wari chanade ngasi lambi thongi phibam asi yongna phatraba se mayam se thaira ga thauraga dum yana ba challe upun thoame as upunna yadre haina mai khumjalaga dum ngamna ba thaugi ne ba aigi jaga du da thoga
authority sida system sida koi question tawdeba kholau laude protest tawdeba sigi injustice mayam sigi damakta koi chongthoga guts laina lepga fight tawba ngamdrieba adagi healthcare system da ngasi hospital khudingmak loina fail oire collapse oire ana layeng sang khuding kari phibam da lairi awat pa pikthalle manipur gi mahailoi sangsing educational institute from lower to middle to higher university level bhawda huji awat ngatane khabar da oja awat pagi adagi regular vice chancellor leitabagi principal leitabagi adagi infrastructure wat pagi ada wat pagi na tawriba myam se ngasi khunai sigi pillar oiriba road transport and highway development gi matang da manipur gi akhoi gi developmental project kaya ama akhoi nainadra baneba adagi unemployment gi problem nainadra baneba lambi sorok ki akhoi awa ana myam se nainadra baneba adagi akhoi gi economy senmitlon mangjal iba mayam thabak subam nombam khangdana kangawnaraba mayam ngasi naha kaya chahi nauriba tender age ta koi suicide ki rate wangkhal isi karigino masi karigino asi khunai sigi aphaba symbol amara masi it's not a good indication for our future generations akoi society si kadai waida akoi chatlige kari phibam da leirige si mayam sina loina indicator amam neba masi khangdana leiriba laingak amasung lenga ki asoi ba punamak sida koina tongchalaga wahi amta haidadana hendok thoidokna more than akoi happy oibado nasai oja santana haibi bado akoi loi yam pen thokpa ngamma gi moong da loin leireba si pangsan grabra natragana akoi ji haina rabra adapt taw grabra kaino khangdeba asoi ba mayam se na pik thalleba adu si mayam si su naina daba adagi manipur gi irang si su loisandaba haujik si any topic ama lokhatlaga khana nainaba matamda aina tattana haijaba hanjanjan haijaba irang gi matam sida first priority pigadab si lan loisanba sine lan loisandringai sida irang loisandringai da akoina atopa khana ba haibdi secondary ne na hujik secondary ne hairiba mayam du amata khana dadana ngasi di manipur ji puthadana ninghaire baleba ama oiredana hairiba mayam se asisu tawdaba irang su loisandaba karino koin tawdoise adagi akoi tv platform mamangda ngak thora aga ngang basisu akoi pangang ngang ba tare tawgadaba akoi gi responsible person mayam sina tawdre aduga akoina constructive political party opposition da leijaba amo oina sarkar gi asoiba mayam si ngang basidana pangang ngang ba panghun hun basu ong tare ba akoi kari tawdoino tuminna phamaga leire kaim tawde haini congress party kaisum tawde tuminna lei isu amta da wanga kidre moi kaido khrabjano hairakani ba mo ngangure hulle haini ba masi kamain tawni aduna asigumba aswoibadana pik thalaba mayam siga iroina na aina thamjaning badi kaino hairakanda akoi india gi home minister si am powerful oina hairine ba India itself sisu yamna most powerful gi akoi marakta akoi leiri baneba military might to oisino adagi any economy gi tam do oisino akoi gi globalized world sida akoi gi top ranking sida top 5 sida akoi compete tower chatli neba hairiba mayam se karigumba national level da akoi gi LOP na leader of opposition Sri Rahul Gandhi na parliament da akoi gi home minister gi defense minister gi external affairs minister gi matang da finance minister gi matang da prime minister gi matang da ashoiba ahoba amta ngang utaragadi yam powerful oi mamuk mathauna to phabaleite hana haiba atukki matik mathauna phaina asomda thawoina khatnariba home minister external affairs minister mayam do manipur gi pikraba state manipur gi issue macha se amadi kaido wai solve to bangam driba no aduki matik powerful oina center da parliament da law khong nillaga moina protect tawra thamiba leader sing duna manipur gi crisis si kaido handle to bangam da no ba moina kaino tawri se akoi gi kaladan project kaina tawgi base kaladan project haidana sidaida hana akoi gi look is policy na lairamba ade hujikna BJP la akan act is policy na onthoiba si manipur phawraga chatawriba achuki matik maru oiba india gi achuki matik maru oiba mega project ne base asigi mega project se masi phawraga chatawriba one of the most important reason manipur da thoiba crisis se si solve to bangam da taragadi moi gi adu yam chawba magi mega project kaladan project se kamdawna moi adu kano tawdori ge ba masi tasengna manipur nungsibagi sunate miyamna hena khangnari ba ngaktani aina masi ningjangjari di panjari di karigino harakanda politician ne so haiba MLA minister so oiningba karbar so moin loin tawsanba business so moin oiba thika so moin tawba MLA minister chief minister so moin oiningba moin tawrise adagi
ꯁꯣꯝꯗꯒꯤ ꯁꯤꯗꯒꯤ ꯐꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯔꯣꯝꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯊꯣꯔꯛꯀꯗꯕ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯁꯤꯒꯤ ꯃꯈꯥꯗ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯒꯨꯖꯔꯥꯠ ꯂꯣꯝꯗ ꯗꯥꯏꯔꯦꯛ ꯆꯠꯈꯤꯅꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯤꯠ ꯁꯍꯥꯒ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯅꯨꯡꯉꯥꯏꯅꯅꯕ꯭ꯔꯕ ꯁꯤꯗ ꯃꯥꯒꯤ ꯀꯥꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤꯁꯦ ꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯏꯁꯨꯅꯦꯕ ꯌꯥꯝ ꯁꯤरिꯌꯁ ꯃꯦꯇꯔꯅꯦꯕ ꯁꯤꯁꯦ ꯑꯗꯒꯤ ꯌꯦꯡꯉꯣ ꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ sida magi kaladan project nen tawriba mayam si sida pusallaiba akogi betel nuts mayam se si kana kamain tawrino timber mayam se kadai da chatle sigi project sigi manung sida magi agreement to da loin yaujari neba si kana da no chatli se direct si kana da no ba chatli se sigi chatli ba mayam se asomda Amit Shah kana na braba BJP kana na bra tawri se aduna oiramba tai ba Manipur gi BJP na karigumba amta ngang ba ngamda na lei se aduna si akoi asoibadana pik thalaba adagi hainingai se asuki matik yamgre ngasi Manipur da chathariba project mayam si akoi mapalam gi project ngatane pusalai se akoi gi contractor oisunu company oisunu mapalam dagi loin pusala ga ne ba suhali mayam se aduna Manipur gi PWD na work tawjagada ba mayam ngasi di loin mangre Manipur gi local gi contractor thikadar engineer mayam na paijagada ba sujagada ba अखोई इनकम अखोई इकोनॉमी से मणिपुर दा चंगजगदबा मयाम दो हुजिकति असोमदा पुलप इकोनॉमी पुनमक ड्रेन तौथोखरबनेबा सी मयाम से अखोई मसी बीजेपी की करी करंबा हिडन एजेंडा नो सी मयाम से लेबाक से अमत नैनबा नतेबा रिलीफ कैंप ता नोंग नोंगमगी पोथा टेक टेक लेरक्त्रिबा मयाम अदगी सिदा तौरिबा खुदिंगमक से असी पुनमक से अखोई si pukhat pa haibasi opposition gi role ne akoi gi ithau ne akoi kanabu su khunba awai khum tawbagi wa nate aduna BJP di asoibadana pik thalle irang se hana loisan bio aduga irang loisalaba matungda akoi step by step khana je haibase ai sumain thamjage okay thank you very much si kaino tawdrira okay makha che thajaboine ngasi gi pukhat piriba topic se aina loisan jarak pada haining base deliberately tawbune haibase masi allegation natte masi oiriba BJP na chathara ibase masi na haihan bane ba ekoi di peace pam bane na athuba matumda shanti hanjal halak pasi ekoi gi pandam ne ba masi pam bagi damakta ekoi haijabane honorable Congress President Sri Kaisam Megachandra na hairise masi yamna chumba ekoi gi tawpham thokpa haibam thokpa leader amagi statement amane haibase e haininge aduga aina kano tawning ise ya men oiba yam short question mari khak hangninge laingak ta relief camp ta leiriba inmates mayam akogi internally displaced person mayam se makogi awat pam ta lehande hayaba makogi awat pam ta lehande hai phajana section na yengi makogi damakta hotna ba yabo hotnari ahoy tawdabu mayum da hanjal han bangam da bagi wani adubu awat apa amta lehande hayaba somdana relief camp ta leiriba kangu inmates mayam jina thorak aga kapieba paumi mayam na hangbada haktheng na makoina pawdam makpada akoi moigi awaba wari mayam ama manung da thengnariba difficulties challenges mayam se asuki matik akoi tabada puning sokpa mawong da oyeba adagi makoina lambi sorok ta chatlaga akoi gi yam nungsiba akoi gi adumaina kainogi moongda yam ikai ni ngai moongda moina chatlaga kaimta walhande haiba mi duna chatlaga ko chatlaga sidaida mingonda lambi sorok da tawri myam se masi relief camp ki magi punsi mahing se kamaina hingi haiba se sarkar na haido iba ngangtho iba fajana hotnari kaimta walhande haiba se masiga relief camp ta leiriba mioi singsina tamakpa pawdamga makoina hingiba punsi awabadagi ana yek thengnabadagi subam nobam khangdadana akoi paisa thopam leitadana depression chatana thawai nungai tabadagi suicide tawrini haisibu pawat pa lehendabagi akoi example laba asigumba ama ai question hangninge ani se aduna administration sing si jo akoi yam thamoi sengna thabak to haninge governor sidi piagi akoi khara le chakhrani my power si khara leiraga kaino tawgini ba chief secretary so akoi Manipur kedar nati IS sing se khara le chakhini DGP so mi mapalam gi kedar ne Manipur kedar nate chakhini ba governor chief secretary adagi DGP sing si chakhini ba akoi Manipur macha administration system sida yauriba IS IPS magi SPDC sing se moidi am sincere oina thabak tawgadam ne hujik PR gi matam sida masi mai haininge adu ani subada ina thamjaning ba se
BJP na deliberately and intentionally irang si loisandabane amasung makhoi gi artificial akhoi gi crisis ne conflict ne haibase masi aduga makhoi na haibe statement se kyamatik akhoi na thajadini ngai oi ge haibase moida akhoi na trust deficit praja miyam sina wal ei bagi example se akhoi kaino se Amit Shah se kaidoge hai matamda Home Minister Amit Shah na satra oiringai matamda Gujarat University da maji ABVP yaweba moigi frontal organization ne BJP ge ABVP se mana 1982 da ABVP gi vote lepa matamda masi joint secretary da lepe hujik BJP gi Union Home Minister oriba Amit Shah se students politics ta masi joint secretary gi Gujarat University da lepa matam sida magi lamba se kanano hai matam da NSY gi nupi amaga lamba oeba 1982 sida NSY gi nupi si asuki matik powerful oi magi matung da mi yam lai nupi am illeba aduna hayeng vote ne hai basida Amit Shah na nupi sing sigi mama mapa mayam sida loina phone tawraga hayeng di thoning da thodok pam da thodok mayam ama campus da thok pa yai aduna koi satra sing chi la andabana phai hairaga hujiki NSY gi magi opponent sigi magi follower mayam se amta ki akhang piraga koi la andadana atumain tawdana Amit Shah na vote ka gieba aina pizari be example di kaino hai matamda adukki matik early stage tagi mahak si oidaba ngangaga akhoi gi vote si huralaga vote karak khrabneba students politics tagi hauraga adugi misak aduna Gujarat ki Home Minister oiringai da kari thoki Gujarat riots ta kai taugi haibudo mahak kari taugi kari case ta chene yaibje miyam na leibak pumba the whole nation knows it si khangaba matungda amuk Manipur hujik Union Home Minister oire BJP lengak sigi makha sida aduna mahak na ngangi ba series of statement tongan ba statement mayam se masidabo akoina kari thajani ngai leige haibani da BJP dagi akoina expect tawgodori se kari no ba Bihar da hingna hujik hingaga leiriba sungsi sidriba mi do sigre na mi oi lising kaya no ma mi sigre na haijallaga voter list gi pulap delete tawthokpa ngamine ba BJP na sigre hairiba mi oi singdugi manakta chatlaga Rahul Gandhi na chatlaga phaminnaroga photo kapminnaroga cha thapminnaroga halak ambane ba the whole nation knows it asokki matik namthak tawba haijan bangamba miyam da utchairaga koi lengak saswan tawba power hungry oiba asigumba power khaktagi damakta khanba praja gi damakta khandaba sidagi akoina kari expectation leigani makoina ngangwada kadai bhawba akoina thajagani irang si su loisan ge hardi loisan be ai enanga sai hajari duni Mizoram gi chief minister na kayarak ngarang na handa kaba Mizoram gi honorable chief minister na prime minister kayarak unare kari gi Manipur gi chief minister na hanagi XCM na ang unaba ngamde ngasi bhawba karigi BJP state unit ki president na mahaki luchingba unaba ngamde karigi noba asi appointment amta pibi da basi karigi noba aduna takpadi wari sana ningde habedi karino waroisin purpa pamdri dialogue process pamdri base santi pamdri haibne sumain thamjage Okay, thank you very much.